अहानबदा मरुअबा पाव 10th अमसुंग 11 IRB personal की ममा मपा ओइबसिंगना इरांग कनबा मफमदा पोस्टिंग ताहंदनबा वानोंबा तौबिगनु हाइना चीफ मिनिस्टर ना अपील तौरकले Manipur High Court की former Chief Justice na Manipur da thokliba irangi marumda uwa phangdaba kanagumba ki khut yawa violence asida inot haptuna makha samthaba bating pangle haina phongdorakli Constitution da yauriba rule gi matung ina assembly session masing suna kaunaba wafam thangatpada lona yade thamba asi thokliba irang asi nathaiduna thambani haina MLA 𝐾𝐢𝐯𝐿 na phongdokre Khurumjari Naris Window Manipuri News Bideng Tabiri Pum Namukpo Gitanjali Sairemna Taram Nokjari Hojipungza Siphabugi Mapung Oiba Pau Sing Miyamda Sandokna Pijari 10 amasung 11th IRB personal singi mama mapa oiba singna irang kanba mafamda posting tahandanaba wanomba tawbiganu haina chief minister na appeal tawrakli pangaida nauna sariba police training center bu yengsinba chatpada paumi singa unaraduna manipur gi law and order gi fibam phagat hanaba nauna thabak pugodoriba personal singi damak matik chaba training phanghanaba lengak na honagani Police na mapangal solabadi yamna chawna asoiba oi maram aduna hantak lakadoriba IRB personal singi manungda personal listing amadi special training phanghanduna lebak asida achauba thodang lohannaba honagani amadi leiriba personal singsu matik chaba health checkup sing tawduna lebak ngaknaba honagani haibana chingba wafam sing phongdoki 11 IRB lower matung hado khoto ko process puroi lore ko moi training lore lai manipur ki huji deba situation jine ko moi si posting si macet pi gragadi ngasai gi adagi lai yamna with spirit and discipline atai mayam hanagi lai ba si moi phate habnate loina mix up to kan da moi da soirak kadra hai wakal kare ko de lai bodagi si si akoina khudakta moi lai bana ngam semper masida akoina hoji plan da si lai ba 1946 to gimanungda 1000 mukti special commandos ha uhum mari gumba magi training pangana sida bidha laga madugi special team moine any eventuality the mit to boyana namgi 1000 gumba ma khanto ba thamani aduga atai police station sing leu juji lai riba eno sing se kogi personnel sing si moi so mo koi mo hanna moi si tha mani gi refresher course gumba ma tahonno mathok dai ni masa lumba medical checkup to ko masa gi laina leba khotpo ke do ba na ba adum mayam ma police check do Other kind of policy, backbone of the society, backbone of the state, government. The police no demoralize or the law in a way different. Other policing moral is a push up to the other. Aduna, police is sensing the key, some sunny local. How to face the crowd. Mob, Manipur mob justice, I'm secondary. Other mob control the Wuhan, the some uniform Siena, some say empire, the empire or money, full equipped, full in the Honmata. Later, situation, in a midtown by that. Adugumagi full equipment of Neneva, of Silang Loire, Aduga, Saragi Burial, mob control policing the Pyramid. From the release of the really not wake up and Birapa, now we can noon caps and Birapa, so many things. Young while we're by the Republic, I cannot say Kara. I don't know while we're pushing to the Kamite and the Gay to give a women with Sabsabo. Manipur High Court ki former Chief Justice Siddharth Medrona Manipur da thokliba ethnic violence asigi marumda uba phangdaba kanagumba gi khut yawbana violence asida inot haptuna makha samthabada mateng pangle haina phongdokre wafam asi ngarang New Delhi da Indian International Center da Understanding the Values of Northeast India and Manipur Violence the Way Forward haiba topic da pangthokpa panel discussion amada phongdokhibani mahakna panel discussion aduda makata na hai irang asi normal da halakada ba hek honabaga hek anokba violence to halaktuna charang na bafibam oheli karamba mawungdagi karana insilakmano haibadi khangba ngamde Central Forces listing humpu henba season aduna Laira Fawbada Lengangna law and order gi fibam phagalhanba ngamdana leiri masa mathanta irang asi loisin khrasanu haiduna ngaiduna leibrabadi kona thangda ngak selhauna ba karishu lehoroi internally displaced persons singa mahakna
Manipurda leiringai haktengnana unarubada mayum hanjinningbadi apamba phongduraki makhoi sing asi masa masagi mayum singda halhanba tangai fade haibada chingba wafam singsu phongdoki Constitution na yawiba logi matung inna assembly session masing suna kaunaba wafam thagatpada lo na yade haina thamba asi thokliba irang asi nathaiduna thambani haina MLA ke ranjina phongdokre paumi singa unaba amada mahakna hai constitution ki makhada piriba rule of procedure conduct of business rule number 17 clause a da yawriba chahi amada assembly session ahum kawadabani haibasi masing suna kaunaba wafam thagatpani Manipur da thokliba irang asi fibam lusalakpana masigi matangda wafam khana nainanaba wafam phongdokpada positive response fangdaba laibak thibani miyamna assembly da hauzik thokliba irang asigi wari sanaba pambana miyamgi itil matung inna MLA minister oibagi thaudang lawfam thokpana assembly session masing sunat kaubinaba wafam thagatpani haina phongdoraki Maksi sep oidraba prajadi lairadana MLA bhawbada sep oidre haidana assembly bhaw phamba laktraba sigumba luraba matam sida amtang mayam si aruba isusing asi akoi discussion tawduna masigi karamai taruga santi porak sige haidana adagi Manipur gi praja miyamna akoi MLA oiriba akoi khuding makta assembly phambaga sigumba irang selo sandaba sarkar sina MLA singno hodabiu haidana akoi MLA mayam sida ngang iba lawriba sigi yengaga masigi sitting se phamnanaba haidana akoi gi site gi akoi na masi akoi gi legislature moina MLA moina akoi gi tawhum thokpu ithaudu masi tawhum thoina khallaga constitution na piriba constitution gi makhada semiba rule na piriba masigi ayabase masi tawbiu haidana thangat pasida honorable minister akoi gi law minister na masi law na yade rule na yade ga haibase masi yamna moromda karyani thoiba irang si akoi nathairaga pubu yana nathairaga thamnanaba khana ningdabagi mawongda sum tawbudona ui maru tawi haina akoi longningi Manipur gi luraba issue singse masi khana nabagi damakta constitution gi makhada semiba rules of procedure conduct of business Manipur assembly na piriba rule number 17 gi makhada koi yamdrabada ahum lakti phamgadabani haibase masi sarkar na phamnanaba sinbiyo assembly phamsi waroisin prongnaba akoi khanasi plus kargumba kanda honorable chief minister na tongan ba platform da ngarang makta su karaidano BJP gi thamban sanglen da haibra koi wa ngang bada se congress gi matam da su torombani aduna adu pusalamdana lansi hauribne haibana chingbado chap chana assembly da discuss tawnasi debate tawnasi su gi matang da karai bau lan ba chumba haibana chingba kainodo madu akoi na chumna atei platform da pangang na bado madu kanade right platform Manipur gi assembly kobiro madu gi aphapata do chap chana naina bagi tanja du sulomina se Haukiba tang taraga marida salungfam da state forces ki makhutta laikhidraba Laishram Preman Allies Prem gi misiga mari lenena semkiba JSC na hayeng numidang pung taruk tagina tang kungan nipan gi numidang wairam pung taruk fawa total shutdown lauthokre salungfam gi thaudok aduda khungakpa taruk Manipur police na fajan khiba adu JSC asina makoi taruk ma condition amata yaudana thadorakadabani haina pungdorokli December की तांग तरा मरी सलूंगफम दा स्टेट फोर्स की कुत्ता लेखिद्रबा लाइश्रम प्रेमन एलाइस प्रेम सही तरह तरुक खवाल गुनोंदगी असुंगलबा फेशन खंजद्रबा खुनगा कोइनाउसी मागी उजिजि मागी असि गक्चांग लौद्रि अदुगा लोइना कोइ खुनगा तरुक सि कोइ मरा लेजद्रबा दुमबा खुनगा तरुकनि अदुना मरा लेजद्रबा खुनगा तरुक असि कंडीशन अमता यावदना JSC na thadokpiu haiduna samsinjarabba chunaba honggamsing asleida sarkarna sabsaba response pibidabna manam moiraga lakliba December gi tang 28 ki numidang wairam pung 3 tagina nongalakpa December gi tang 29 gi numidang wairam pung 3 phawa apunba Manipur gi oina shutdown JSC na kaujare asumba shutdown asida essential item sing mai sing nusit deba karma luhong kai hong sing koi konsinjaroi loina na sumlaba Manipur pumbagi kaujari ba shutdown asida laibi ba CSO sing lab organization maina pai bi mai be sing pai puna mangna shutdown asiru mana sobat biu haiduna CSC mai bi dari medagi thongda
खंगनजरी। थोगानिंगदबा लाइबक थिबा लंबी की एक्सीडेंट अमदा टाटा ट्रक न थोंबदा अहल अमा लेखिद्रे ngasi numit yungba matung Imphal West City Police na konba nitai patuthekta Honda Activa thoduna lakpa ahal adu isingpuba tata truck na thongbada lekhidabani hairi lekhidraba ahal adu langthabal Khawpum Kabui Khuldagi Dr. Gangmei Merazau Kabui Kawi hairi tata truck adu bu thorak liba driver amadi gari yauna city police na lokhat khre hairi Higher Education के Secretary ओइना Manipur की Chief Secretary Dr. Vinit Joshi बो promotion पिरखरे हौखिबा नुमिता Center ना bureaucrats सिंग reshuffle तौनबा थोलकपा order अमगी मतुंग इन्ना इंग्लिशिंग अमगा चमापन मौद्रागा निथोई batch की IAS officer Vinit Joshi बो Higher Education के Secretary ओइना फॉर्म हाबलखिबनी महाक ममंग चही की मे त्रेता मणिपुर दा थोकलिबा इरांग असी लाक्षिनबा सेंटर ना पाइखटपा खोंथांग अमा ओइना महाकपो मणिपुर के चीफ सेक्रेटरी ओइना हाबलखिबनी मणिपुर यावना मी ngakpigani nupi yauna miyoi mari da khut tharamba thodok ka mari leinana Manipur police na miyoi ani fare hokhiba tang kungani thoida numidangi pung 8 rom tarakpada thangal bazar da leiba kalsa medicals mamangda nupi ani yauna miyoi mari fu chairambagi thodok ka mari leinana police na faraba miyoi ani adudi uripok khaidem lekai dagi moto mangal maitei chahi 18 amadi ukrambam nongpok anba chahi 13 ni hairi Assam Rifle na khas Zenfam High School Besnupur Samjin Sajin Kre Mahairoi Singi Mahaima Singda Hen Aphaba Khumang Chausinba Haibagi Khongthangda School asi Nauna Samjin Sajin Bani Hairi Nauna Renovate Tauraba Besnupur District ki Manung Chanalaiba khas Zenfam High School 33 Assam Rifles ki Commanding Officer Colonel Radhakrishnana inaugurate tawkhibani anauba khongthang asi novel geyser ama oina Operation Sadvavana gi makada pakhalakpani hairi amadi school asigi hanagi ariba fibam yamna sokshan bana classroom asing nauna semjinba atopa tangai fadaba darkar oiriba facility sing hapsinba mahaima sing tambada hena khudong chana bagi pandamda renovation tawkhibani thoram asi khas sanjanvam gi village safe and Bridget Maitai school gi principal Y Basu Singh amadi school gi oza loinana khunja sing yauna miyoi chani ga yankhai mangana puna saruk yaduna Assam Rifle pu lamdam asigi mahai masing tamliba singda hena thawayawi bagi damak thagat pa phungdorakli ngasi numit yungma matamda beblabi isai sakpi miyamna ima maloti haina khangnabi masagi chahi maudraga humdoi shurabi ima asi masagi anaba amana matam sangna naramlaba matung leikhidre ningsingbaya inglising amaga chamapan nifugam nipanda jananeta Irawat ki liching makhada laumi singi andalon changsilakhiba matamda maloti amadi mahaki maru mapang singda irawat na biblapi isai sing tambiki isai sing asi saktuna Kungangi mafam kayada Kresak Sava amadi Mahila Samiti lingkhatpada mateng pangki Ima Maloti na hinglingai matamda All Manipur Democratic Dimension Association amdagi founder member oiki loinana CPIM gi achangba thaumi amasu oiki mahangna leikhidabada CPIM Manipur State Committee na awaba phongdorli loinana imung manunggi awabada su saruk yari haina CPIM Manipur State Committee gi maikai degi phongdorli All Manipur United Club Organization Amoko Kakching District Polo Association KDPA Amadi Kakching United Club Organization Kadukona organized Sauduna Kakching District Polo Ground Kolpalida Chathariba Polo Tournament ki quarter final match sanakre ngasi quarter final ahanba match ta Tekcham Polo Club na Kakching District Polo Association bu taruk ahumda maithiba piduna Tekcham Polo Club na semi final changkhre amadi second match ta Chingkhai Nganba Polo Club CHPC na Kakching District Polo Association bu Taranithoi
Sinoda maithiba piba ngamkhre ꯀꯛꯆꯤꯡ ꯄꯣꯂꯣ ꯀ꯭ꯂꯕꯅ ꯃꯔꯨꯑꯣꯏꯕ ꯗꯥꯏꯇ ꯂꯧꯕꯤꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛꯀꯣꯟꯅ ꯅꯤꯡꯖꯔꯤꯕ ꯌꯦꯜꯂꯣ ꯃꯁꯥꯟꯅ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛꯀꯣꯟꯅ ꯁꯣꯛ 1994 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 12ꯗ ꯑꯩꯈꯣꯏ ꯑꯃꯨꯛꯀꯣꯟꯁꯤ ꯂꯤꯡꯈꯠꯄꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯌꯥꯎꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯁꯥꯟꯅ ꯑꯣꯏꯕꯅꯤ ꯁꯤꯒꯨꯝꯂꯕ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯖꯔꯤꯕ ꯑꯃꯃꯝꯗ ꯑꯣꯏꯅ ꯃꯤꯡ ꯆꯟꯖꯗ꯭ꯔꯒꯁꯨ ꯈꯨꯗꯤꯡꯃꯛꯄꯨ ꯁꯨꯠꯆꯤꯟꯖꯔꯤ ꯍꯥꯏꯔꯒ ꯂꯦꯞꯐꯝ ꯑꯁꯤꯃꯛꯇꯗꯒꯤ ꯀꯣꯛꯅꯧꯅ ꯍꯔꯥꯎ ꯅꯨꯡꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ Changamdabi Mohammedan Club CMC na No to Drug Yes to Sports haiba academic campaign amagi makhada MK Fezul Haq Elias Rajana sponsor tawduna Yaipok Changamdabi Mathak Turel Makha playground da haukiba December gi tarik 15 dagi hauduna chatharakliba marirak suba kangla ukok trophy 5A side state open football tournament gi ngasi sanakiba ahanba match sa CMC B na Sana Ijel FC bu Taret Anida Maithiba Piki Anishuba match dana CMC A na Sagolo FC bu Ani Shinoda Maithiba Piki bani Loinana Chathariba tournament gi hayeng December gi tarikun ga taret irai numita sanagadaba match ani match singdi ahanba match da Chingoi FC Angtha versus Mokan FC Sorani Anishuba match da Afia FC Fauden versus Viyok Changamdabini haina CMC gi media coordinator KM Esak Sahana khudik pidana thadorokpa cherol amada phongdorokli All Jiribam Sports Association AJSA na sinduna Jiribam Higher Secondary School gi sanabungda chathariba Taranipan Suba and Haricharan Memorial South Junior Football Under 15 Football Tournament English ngani kunmari ngasi sanakiba match da SBYC Sek Bostina Anandamoy Klapu Panjal ani amada maithiba pikre ngasigi match sing asida Iboton Nilakamal Iqbal Hussein Amadi Jabed Hussein na conduct tawki hayeng nungchal pung ani makai taba matamda CKC Chingdong Laikaiga KMYC Karangaga sanagani ngasigi match aduda SBYC na tos ngamduna side khanki aduga Anandamoy Club na ball kauduna sana bahauki match asida SBYC gi sanaroi Jahir Hussein jersey number 11 na taruk suba minute Panjal Ama Chanduna account hangdoki amadi team asigi Rizawal Hog na jersey number 4 na Kunganitoy suba minute Panjal ama Chanbangamki amaromda Anandamoy Club ki Sanaroi Angau jersey number 6 na Kungamapan suba minute Panjal ama Chanduna apiba matamda SBYC na Anandamoy Club pu Panjal ani amada maithiba piki Loshilakpada maruoiba pa amukhana pijari 10th amasung 11 IRB personal gi mama mapa oiba singna irang kan mafamda posting ta handana ba wanom ba tawbiganu haina chief minister na appeal tawrli Manipur High Court ke former Chief Justice na Manipur da thokliba irang asigi marumda uba phangdaba kanagumba ge khut yawbana violence asi inod haptuna makha samthabada mating pangle haina phongdorli Constitution da yawriba rule gi matung inna assembly session masing suna kaunaba wafam thangatpada lona yade thamba asi thokliba irang asi na thaiduna thambani haina MLA ke Ranjina Phongdokre Ngasigi oinadi Northeast Window na sandokchaba nimidangi paw matang swaide loisinjare mideng tabiru pumnamupu amuka hana khurumjari
Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizare 𝐻𝐸 Career Institute hata separate boys and girls ki well maintain tauraba hostel amadi 24-hour lerik paba yaraba library ki kudong chaba su pizari online class yabu singidamak su free wifi gi kudong chaba lobiba yagani institute asigi kitchen na hosteler singidama week amada 3 times meat amadi matam gi oiba fresh vegetable na chingba serve tauri loinana 2016 dagi education to employment haiba team na main service oiduna lakliba institution asina tongan ba mahiroi kya bu free career counseling session gi kudong chaba su pidana lakli amadi chang naina sakhang laba well experience oiraba mentor singna hosteler amadi library da lerik pariba mahiroi singa interaction program sinduna thogot piduna mahiroi singda hena hotnani bigi asasu 𝐻𝐸 Career Institute na fanganduna lakli mahiroi singi damak pizariba kudong chaba singa silobiu limited seat oigani nasimak 𝐻𝐸 Career Institute above Aryan Departmental Store near Ichel Express Building Hata Imphal East Manipur da upna khanani nabiu pizariba contact number 9612383793 natraga 7085972311 sida direct call to biduna hena kupamarot khangbiba yagani Bosem natraga CBSC gi class 8 gi 10 faba tamiba mahiroi singidamak lakliba January 15 dagi Versatile Coaching Institute hata da coaching class hauzaragani hauzik Manipur da oriba fibam asigi yenglaga mayam dagi khwaidigi hongba price da admission lobiba yaragani January gi tang 10 da form submission gi aroiba numit oigidoriba Coaching Institute asina subject khudingma ki tongan ba well experienced or about faculty singi khudong chaba sing thamli loinana class 11 amadi 12 ki oinasu CBSC gi kosem gi foundation course yawning ba singi damak registration form thaba hauzare March 15 dagi sungsoi class su hauragani Hata Public Hospital gi hek manakta leiba Versatile Coaching Institute na mahiroi singi damak pizariba khudong saba sing asi lobiu nasimak direct call tautuna akupa marol sing khangbiu pizariba contact number 8413003996 natroga 8798943689 ningsingbiu Versatile Coaching Institute hatana bosem amasung kamak lakliba tang 15 dagi coaching class hauragani Jeff Manana class 11 amasung 12 kisu lakliba March 15 dagi sungsoi class hauragani Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. SS Academic Incubation Center, Manipur da aham oina foundation sonda satra singkhatta yunfam oiba amadi hiramasida khanghairaba oza singkhattana lamjing lamtak piba academic center amani center asina edu lecture haina minthonjaba foundation course program ama haidok jagadori haina bale angang haidasidi apeta lekhonga pangkhakoi samling mamong da sembaya angang amagi tongni career na sembada parents amadi ozagi yamna chawba thodang amwa haina batang kagasida makhoibu takpi tambiba amadi makhong sanga chathanbiba haibasi oza amagi tawdaba yadaba thodang amang akhoi center asigi pandamdi makhoi asamba khangdokpiraga takpi tambiba asin classroom amada satra yamanbana maram oiduna oza amadi satra gi interaction wali amadi makhoi asonda area khangdokpa ngamdabagi khudong chadaba kaya amamayun mahiro habasumaktabu extra attention mathauta khudong chadaba mayam asi solve tawnabagi damakta akhoi incubation center asida khudong chaba pizai khudong chaba singadidi satra amadi ozagi ratio si proportional oina 25:1 oina haibadi class amada satra 25 tagi hena thamdo personalized attention haibadi angang amabu kutna yengsingbiba regular growth assessment tawbiraga makhoiga understanding level khangdokpiraga
proper guidance amagi revision tawbiba. Course sigi duration na 4 months ki. Shift ani jagani morning shift na 5 AM to 7 AM, evening shift na 5 PM to 7 PM. अहमबगी ओइना क्लास 8 महलेसिंग खत्तगी खुदोंग चाबा सिपिजै खुदोंग चाबा ना मसिगी मथक्ता ममा मपा ओइबसिंगना अदोमदोंगी अंगांसिंगी वीकली बेसिस परफॉर्मेंस चेक तौबिदना खुदोंग चाबा लौबिबा यागन अखोइगी एड्रेस एसएस करियर सॉल्यूशन पाउंडा बाजार सेकंड फ्लोर टिप्सी बिल्डिंग मोरे मार्केट लेंथोक पिरक्तुना अकुपा मरो खंगी यागनी नत्रगा मखादा हापचे